Tronglawbida thokiba laibak tiba thodok adu yaningdaba fongdoktuna ngarang numidang Imphal East District Kurai Lamlongda hawrakiba ihau amada sarukyakiba kongjangloy shinga security force ka kanbamong da muknakre kongjangloy singna thomlakpa nongna panbadagi taruk suba IRB gi personal ama asok apan nangkre kongjangloy ahom police na fazankre kongjangloy shingna nongna thomlakpadagi soklaba taruk suba IRB gi personal thingujom ketan nongna panbadagi khadang amade Chimbal gi sarukta sokibane mahak taruk suba IRB gi commandant Dr. S. Ibomchagi Skortni hairi ngarang numidang pung nipan rom tarakpa duaida Kurai Lamlong larik yingbam lekairom thangba maikai urkul lambi tinsit lambi amadi ayang pali lambi dagi lakpa mashing yamlaba kongjang loishing Kurai Lamlong tamna thomjilaktuna kongjang jangsinnaba honake maduda police na loudspeaker sizinaduna curfew lay yum da changbiro haina lauduna tan khainaba honake adubo khoishaunarba kongjang loishing aduna confirm handana adumak lep Patake Imphal East District Police Commando CRPF BSF amadi Assam Rifles na miyam adu namduna tan khainaba honarakpadagi kongjang loisingi maikaidagi so nung amadi nauri kapsulake Security Force ki maikaidagi so irang adu control tonaba stun bomb amadi tear gas cell kaya kaptuna kongjang loising adu tan khainaba honake Security Force ta nauri kapsulakpa maikai shingda Casper gari 1000 duna tear gas cell kaya kapsun ki amadi kongjang loising adu koitan tanake Maduda chen banang haudaba miyoi ahum police na fake nakal animak nongyai matung pung amaga minute kuntrarum taba atuwai faupa confirm handok hanjin taunaduna lainake Kurai Lamlong da security force amade kongjang loising muknaringaida porompat kongpa lambi Iran fam manakta masing yamlaba kongjang kaya DC office mai kai tamna changsilakpadage police na tear gas kaptuna tan kaike muknaba tuda toll tax boot ama koishaunarba kongjang loising na mai thadok lamle hairi